Friends mayam ngasi gi oina hajik evening gi oina yamna important oi update khara masu lae aduga update mayam du gi manungda maroi khara do khoi khangalaga yemidarase aduga hajik ahan madale ise Iran gi side gi Israel gi mafung kya da missile attack tawraga mioi kya ama siba sokpa gi pauso media channel kya ma du phongdoi aduga building structure kya ama so damage tawgi wari du masu media kya di yawre aduga Israel gi side gi Iran de attack tawraga Iran gi mafung khara da sokpa phanbagi wari du masu hajik media channel khuding makti yawre makha thaba da hojik larise Iran manung de khoi gi Israel amasung yes gi spy oina thabak toromba makhoi gi agent hai tare mioi humfu manga amasu Iran na phare hena hojik media report sing da palli aduga mamang du su kya ama pharaga farsi tawra hathi yawre ko Iran manung se adunga sigi oina su mioi humfu manga anu oina spy oiramba gi phare heba pau du so hojik yamna hot news oiri aduga khwaidagi important oiba mana akoi Baghdad ta laiba mafam amadagi USA gi journalist amasu Iran gi proxy force amana phakre hebagi pau du so hojik media sing da hojik phongdong rei aduna hariba journalist ase USA masani ko aduna mahaksi phakhiba sida USA gi site gi su nungai to phongdori aduna yam thuna thador habigi wari di hojik media kya di yawri aduga khoina nising biya ba mana masina phaba gi wane aduga khoi Israel gi site gi journalist kya ama mioi chani chahung gi mathak ta hat khrabni khoi Lebanon amasung kanoda khoi Gaza manung da ko adu akoina masida nising biya basi matam du da di Israel na khoi journalist kya ama Gaza ga Lebanon da hat khiba matam da USA gi site gi condemn tawba lai khidabni ko adubo ngasi अखोगी USA की मचा जर्नलिस्ट अमखक फाबगी मैं हजिक यामना कंडेम तौबगी वरी दो हजिक फोंगदोंनरी को अदुगा अतोप पाव मोना ईरान की मफम अमदा अखोगी US अमसुंग इजराइल ना स्ट्राइक तौबदा अफगानिस्तान मचा अनि सोपगी वरी हजिक मेदा सिंग द पल्ली अदुगा अरोइबदा हजिक याम इंपोर्टेंट ओइबम लेरिसि ngasi numitang digi hawraga oi middle east ta leiba USA gi IT company मैम हाई तारे मरोइना Microsoft Apple adagi Cisco kan leiri मैम से Facebook si yawre ko adu hariba IT company मैम से मसिगी company सिंग सिदा ईरान स्ट्राइक तौबा हौर IRGC na lauthokre